ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯨ ꯃꯌꯥꯝꯅ ꯀꯥꯎꯕꯤꯒꯅꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯔꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯥꯖꯗ꯭ꯔꯕ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯂꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤꯈꯩꯗꯤ ꯊꯥꯖꯕ ꯉꯝꯂꯣꯏ ꯌꯨꯝ ꯁꯥꯕꯗ ꯌꯨꯝꯁꯥꯔꯣꯜ ꯐꯖꯅ ꯌꯦꯡꯂꯒ ꯁꯥꯕ lai tingi thabak tawbada fazana akhang ahi tanaduna tawba thabak achauba afaba ama pangamdaida akhang ahi tanaduna lambi chumna chatnaba laknaba haibasi yamna maruni gari macha ama leibada fawba kuthi yengnaribaduni masina takpati punsisi niyom chumna chatkadabani haibani adubu lam henkraba miyoybani masi pomba ngakna chatpa ngamba midi kanamata leite haibaduni adumak asoiba tawnaba ngaktani aigi iming Gopal kawi ai isasi mapalamda matam kuina thabak tawduna leijarami aisi interior designer ni mapanda kuina thabak tawduna leijarakpani aduna aingonda experience su fazana leirami adubu aise thabak thiba thodok amadagi laibak thiba thodok amadagi extend the khong oisi sokhiduna fana kuina leirami matang adudadi ai itomta ada leibadu farak tabaga kaiga hakchangnaga sumsum sonjilakpaduda ima pabongna ibungo nang yumda thoklaklo matam khara sida leiragane nasado khara kanhan khonhan tawraga amuk chango imagidi ichanang khaktani ima khoinaga ahal oisilakpaga nangisu mapa ama khangnaba silamlage haina hairi aina ima yanida ai sida physiotherapy kanna chatlida phara abani phaniam aina manipur da amuk thoklakladi somda thabak sinaga private oire ai soidana dasa taba tare thabaka tatana haina hairami babungna amuk ibungo nangsu mapanduda adumak kuina adumna leiba yabadi natedo kitang muna khallo adugane nupi machadusu imung sida pusilaknaba tawro nakhoi ani se fanasu kuire sangnaba nasung namanaba khaidi loina imung semnakhrabani haina hairi pabung imasu loina aina khangnajariba nupi si masak munna khangbani makhoisu macha mamau oningbagi hairaklibani haibadusu khanglibani ai adubu yumda leiraga senthok lambida ayetpa oirakatabadugi yum pandabi leirambani asumna tha kharagi tungda yadabadagi aisi yumda thokpa tarami yumda hek thoklakpaga aina khanbaga tawbaga ibungo nang yam thuna nupi machado imung sida pusilaktaba yadre ima khoise koina sangna hingdau su mandre adunane ichana mafam khangna leija hobodo ima khoi amukta mitsida uragane sikhrasu sikhrage nang su sahi angang natre haina hekta taksilaklami masida aina ima as adugumba wado tawrakanu hainadeko kem tawya de siba na noina yam siningagane ai hana sikhibra khangde somdana aina sel tho oina pakatana leire tuga noina marolama yum panbada hailei haina hairami adubu aina ngangjaye do mangai makhoitadi karimata changkhidre amuk toiba yum panbagi wari ngakta ngairami ayuk nungthil numida aroibadadi aisu yarami tuga aina khanglajariba nupidudasu hanglammi magi ayaba laurami aina simran nangbu aiga leirasidana kai khallige ima babungnasu mamau pusalaona khangamdre haina hairami masida manasu nangna aise nuksibagi ai pambagi luhongdauba nataba ima babungna pusalao haibagi pusandoini ne nangise haina hairi aina adoi natihe aisu honingabane adubu senda nambise mari itat pasidane adum khanjanaraga leibagini haina hairami yare aidi nang nasana hongningda hongbudi ngamoiko is aisibu kai oina uradana haina amuk khumlai asumna aiga simran gasu isa yanaraga ha amamuk leiraga chelami adugo luhongbagi matamsu leplammi maramasina aikhoi yumdu semjanaba hotnarami
ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯍꯥꯟꯅꯗꯒꯤ ꯃꯊꯛ ꯍꯥꯞꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯍꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯈꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ, ꯁꯤꯗ ꯆꯥꯎꯊꯣꯛꯍꯟꯗꯧ ꯁꯔꯨꯛ ꯏꯃꯧꯒ ꯅꯣꯏ ꯑꯅꯤꯅ ꯃꯊꯛꯇ ꯂꯩꯖꯈꯤꯅꯕ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯛꯇꯣ ꯐꯖꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯐ꯭ꯂꯣꯔ ꯑꯃꯈꯛꯇꯪ ꯍꯥꯞꯄꯅꯤ, ꯃꯤꯁꯨ ꯌꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯒ ꯁꯦꯡꯕ ꯋꯥꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯊꯛꯇꯁꯨ ꯀꯤꯠꯆꯟ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯑꯩꯅ ꯐꯖꯅ ꯍꯣꯠꯅꯔꯝꯃꯤ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨ, ꯑꯗꯨꯕꯨ ꯁꯥꯕꯗ ꯁꯣꯏꯕꯒꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩꯒꯤ ꯀꯥꯗꯨꯃꯗꯤ ꯏꯄꯤꯛ ꯄꯤꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯐꯅꯗꯤ ꯆꯥꯎꯔꯤꯕꯅꯤ ꯂꯝꯗꯤ, ꯑꯗꯨꯕꯨ ꯁꯪꯉꯤꯕ ꯃꯆꯨꯗꯨꯅꯔꯥ ꯀꯔꯤꯅꯣ ꯏꯄꯤꯛ ꯄꯤꯛꯁꯤꯟꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯁꯤꯝꯔꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ, ꯁꯤꯝꯔꯟ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯁꯦ, ꯑꯗꯨ ꯏꯄꯤꯛ ꯄꯤꯛꯄꯗꯧꯅꯗꯤ ꯇꯧꯗ꯭ꯔꯣ? ꯑꯩ ꯋꯥꯈꯜꯅꯔꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅꯁꯨ ꯇꯧꯋꯦ ꯇꯥꯃꯣ, ꯈꯔ ꯄꯤꯛꯄ ꯃꯥꯜꯂꯦ, ꯔꯪ ꯃꯆꯨꯁꯤꯅꯅꯦ ꯈꯔꯁꯨ ꯃꯝꯕꯗꯧꯅꯁꯨ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ, ꯑꯩꯁꯨ ꯀꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯌꯦꯅ ꯈꯜꯂꯦꯕ꯫ ꯑꯩꯅꯗꯤ ꯁꯤꯒꯤ ꯃꯆꯨꯁꯤꯅ ꯃꯁꯥ ꯅꯥꯜꯂꯦꯅ ꯁꯪꯉꯤꯕ, ꯑꯗꯣ ꯑꯩ ꯀꯥꯁꯦ ꯈꯔ ꯆꯥꯎꯕ ꯃꯥꯟꯅꯕ ꯁꯦꯝꯃꯒꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯥꯁꯤ ꯑꯩꯅ ꯈꯔ ꯄꯤꯛꯑꯦꯅ ꯈꯟꯖꯕꯒꯤ ꯃꯤꯡꯁꯦꯜ ꯑꯁꯥꯡꯕ ꯑꯃꯇꯪ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯍꯥꯞꯄꯁꯤꯅ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯃꯥꯟꯕ, ꯁꯤꯝꯔꯟꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ, ꯑꯗꯒꯤ ꯀꯥꯁꯤꯁꯨ ꯈꯔ ꯉꯥꯜꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯦꯟꯅ ꯃꯁꯥ ナꯟꯕ ꯃꯑꯣꯡꯗ ꯐꯤꯔꯣꯜ ꯊꯝꯐꯝ ꯋꯥꯔꯗ꯭ꯔꯣꯞ ꯑꯣꯏꯅ ꯐꯛꯂꯥꯡꯗꯨꯗ ꯏꯟꯁꯇꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨ ꯋꯥꯔꯗ꯭ꯔꯣꯞ ꯃꯌꯥꯗꯨꯗ ꯃꯁꯥꯗ ꯌꯥꯎꯖꯕꯗꯣ ꯑꯣꯏꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯝꯔꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕ ꯇꯨꯡꯗꯗꯤ ꯐꯃꯨꯡꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯤꯡꯁꯦꯜꯗꯣ꯫ ꯃꯁꯤꯗꯒꯤꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤꯡꯁꯦꯜ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯁꯛꯎꯗꯕ ꯀꯌꯥꯒꯤ ꯆꯪꯐꯝ ꯊꯣꯛꯐꯝ ꯑꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯡꯁꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯒ ꯍꯦꯛ ꯑꯣꯟꯁꯟꯅꯅ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯤꯞꯄ ꯃꯇꯝꯗ, ꯃꯔꯨ ꯑꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ, ꯍꯥꯏꯔꯤꯕ ꯃꯤ ꯅꯠꯇꯕ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏ ꯍꯥꯏꯅ, ꯑꯃꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯄꯨꯔꯛꯇꯦ꯫ ꯖꯄꯥꯟꯗꯗꯤ ꯑꯁꯨꯝꯅ ꯊꯥꯖꯅꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯃꯤꯡꯁꯦꯜꯁꯤ ꯐꯃꯨꯡꯒ ꯃꯥꯌꯣꯛꯅꯅ ꯊꯝꯂꯕ ꯃꯪꯍꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯍꯜꯂꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯇꯥꯔꯗꯤ ꯃꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯃꯤꯡꯁꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯆꯦꯠꯅ ꯃꯈꯣꯏꯅ ꯊꯥꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯀꯌꯥꯅꯁꯨ ꯐꯃꯨꯡ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯊꯝꯕꯁꯤ ꯁꯨꯛꯊꯝ ꯊꯝꯍꯟꯅꯤꯡꯗꯦ, ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝ, ꯀꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯅ ꯂꯥꯏꯒꯤ ꯃꯅꯤꯟ ꯈꯔ ꯂꯩꯕ, ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯃꯐꯝ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤꯡꯁꯦꯜ ꯊꯝꯕꯗꯨꯅ ꯍꯦꯟꯅ ꯇꯝꯅꯍꯟꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕ, ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯂꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯨ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯃꯈꯥ తాꯅ ꯑꯩꯅ ꯁꯥꯖꯔꯤꯕ ꯌꯨꯝꯁꯤ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯀꯌꯥꯅ ꯊꯥꯒꯠꯂꯝꯃꯤ ꯌꯥꯝꯅ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯈꯤꯕ ꯃꯤ ꯈꯔꯗꯤ ꯑꯩꯒꯤ ꯔꯨꯝꯒꯤ ꯗꯤꯖꯥꯏꯟꯁꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯁꯨꯝꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯖꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯐꯠꯇꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 4ꯃꯨꯛ ꯂꯩꯔꯒꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯎꯍꯩꯗꯕ ꯈꯔ ꯎꯈꯤꯕꯗꯨ꯫ ꯑꯩꯁꯤ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯀꯔꯤꯝꯇ ꯁꯦꯜꯁꯨ ꯊꯣꯛꯇꯕꯤ ꯂꯩꯕꯗꯣ ꯇꯟꯕꯗꯒꯤ ꯀꯔꯤ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯁꯟꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯑꯌꯨꯛꯇꯒꯤ ꯑꯩꯁꯤ ꯃꯌꯥꯡ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯥꯒ ꯃꯣꯏꯔꯥꯡꯗ ꯆꯠꯂꯝꯕꯅꯤ꯫
lam koiba pubiba oina aduga yumda halakpadadi thengdokre mobile su recharge loithokkiba matang oibaga incoming khak yaraga phone tawbadi yadabaduni aduga aina yum yawrakpadadi phone do hangduna yengbada aigi nupigi miss call ahum leirami aina khali oh aidi soidrese khonthi amadi leire aina changlakpada ima si mayai kada tv yengduna leirami aina ima kaidawrage hojik fau tomtrisibo thenge namit kado ngaksang ngange fat fat chingkhai uirudu bauda khanga leirido chango tomoro haina hairami matam sida imana ho nang ngairi ni ibungo nangbu kaino ngasi sina asuk yamna thengi sibo kharangana lakpa yadrami matam naga matam phatabani aina amu lakpado aina hena lakningine imanabado minauni lamsi kaimata khangba natte ahan bani mapunsigi adunane ma thindok thenjin hek tawbada thengkhrini aina hairamni imana amu hoi hoi phare phare chak to kupaga leirabani thengkhre loina engamani chathoknaba tawro hinjang do khara sahalaga chagi su chaw natradi hauraroi ai tumba changi he chahoro haina hairam duna tumba changki asumna ai su chak to kaisu chaning dabadagi chakhom ani ahum aga toklami aidi piklingai dagi hauna mapanda faniam tholurabasu yumda hanjilaga nongmagi chak chakhom amata oisu chadaba yade haiduna babungna tambirakpa oibanina basigi hainabisi tumak leibani asumna aisi chathoklaga mathakta aigi ka tamna kakhatlami aisi isau amadi leire tawrise phone paihawdabagi khanduna lakakhalakpani matam sida aina ka hek changlakpada aigi nupisi tumitna mingsel mamangduda masam hatuna leirambani aisi fi hongdokna ho saurunuko aisi kharangan laktawdo manosto lamsi khangdabanine aina loina driver oiraga chatlabanina koirine hayeng budi changranida kaisu koina leibanate ngaiha hayeng airport phauba ngaiminaruni adudagi loire magi thabak mathangdagidi la anu hairani gari thau su tingba matam sumangba haiduna ai itom tawa ngangduna fi hongdokpani adubu aigi nupi sedi kaimata khumakte aina simran ho simran aina hai sitadro nungbo saubada nanaga do loina pangkrabo tawrisibo haina hairami aduga onthokduni yeng matamdadi ngasai mingsel mamangda famduna masam hat hobado amuk leiramdabani aduga aise tum simran haiduna koiko kaurami adubu kaimata khumakte aduga ngaihak leiragadi amuk bathroom da kananoma leibagi mawongda tawrakpani aduda aisu adum bathroom da changkhri male haina khanduna ngairami hana kuina ngairaba matungda masi bathroom dudagi tholak mandrabaduda aise kainone khanduna bathroom gi thongdo amuk kitang namduna yengmani matam sidadi manungduda mi amata leitabagum thongdo yang na hangdoraki aise kaino masi nupisibo asengbagi sauri jala ngasi sibu kai lege magi mapok numit ka order jala nati da haidana wakhalsi mawon khalami aisi kaida chatkrabano haiduna koithi thirami adubu madi fangba kouba leite masida matang chanana aigi phone si lakpani matam sida phone tawraklibadudi simran oiramki aina paikhatlaga kaino nang kaida leirino karan tawno kada yam thuna changlao kanadabada wathi warem haina hairami masida mana nupa nang kaidawrake ngawrabo ai hospital leye khara komena tawrakpani aidi nang tumamdau malabani kayam kuirage halakpa haina hanglakpani masida aidi swai lauki aina kaino haise dang kai lei haino haina amuka haglammi matam sida simranna amuk ho kaino ngasi ai night duty tai hospital da leye ngasai nang na chatlamdai da aingonda tum leibagi pummani na hairami dodi haina hairi aina kaino ai ko kaloi ngawre nangse hojikta aina halakpada asimi je mamang sida nasam masangbado thado-oga hatlaga leiramine haina hairoi masida mana ho nang yu thaksilak pratamo
yu thakpasu phajana ngamdaba nangna pai manos haiduna tawri oiramnine kayam thaglakino aduga gari na kamaina thauraga lakliba haina seran turan hairakpani aina kaidagi yu no Simran ngawra anu yu thakpagi matamga leite nati aibu ngasi tawrise kok ama ingaw ngawre haina hairammi masigi matungdagidi aigi nupisu thabak silae haibadagi call du thamkhirami nupa oizarabasu aina okribadu hanjan ningsingduna akiba amadi faurami mingsel mapaduda hanjan yenglami mingsel mamangda thamliba chawkridusu lengdana athok leiri Famangda ngaihak wabaga kaiga uigena khanduna uithaba haurami adubu aina wari hek tumthaba haubaga aina tumlibadu kanagumba amana leptuna yengbagi samin hekta fanglai aisi tumthaba sukya yaramde adugi matek hainaramde tumina ngaihak mangduna famlaga lei karino tawrisibo khanduna adubu masigi matangsida sum khanjalorga hainaraktabadagi aigi mondo pairaga makhada sofa da tumlorage khanduna kumlami aina makhada hek kumkibaga hi tungda kanano mana sandal tongdabida dung launa chen kibagi khonjel oin amuk taraklami yengkhatloi aisu makhol sida karimata di leite ka hena khanjalaroi khanduna ai sofa da famthai adubu aikhoi angangbin da kulambagi matu ngakta ngairambai fi fataba ama lauruge khanduna ai chaksang lomda amuk laklambi matam sida masam dadoktuna aigi nupigi fibam manba ama besin leiriba adomda maning onsunduna leptuna leirami aisi fibam sida lawai lutonda hauriba samsinaga khara tele hekta chap yung khalakpani jinda lining thoiba imali mrembi pangmana chasibu kanbiyu ko khanduna aisi soidana kainoma thoklani na pakatpadagi pabung khogi kada changlaklambi aina changlakpada imadi tumdabi leirami pabung bodi tumlamle ibungo kaidore asuk thenga fawba tumumdresina aina ngasaidagi thong hangdok hangjin sanabagi makhol tai hairisidi nang oire tummo yadro haina imana hairi aina kaideno ima aina te chakhumda namong nupigi masak lauraga lai phatabara karino lepaga leihore ngasaidai ne aigi kada su tamnaramabani kai no amuk amta tawsi khoju lekham thabra karino haina hairami imana hai ibungo natai sadaba wado yam nganga kanuko tu chungbawa imung sidane phai khangde phate khangde ngaushina bravo haina hairi aina ima kaino phagi na temi imung si tamnaremi ngasai nangna thong hangdo hangjin tawe haido yengo aidi sukna natre aidi ngasai dagi aigi kada leirame aigi kada Simran do masam hat leiramini adagi khara tamnarakpadagi aisu makhasida oina tummagena kumtharakpada ngairi haina hairami ima su handakti khara thazarava mali aduna chekhawdagi khoijole khamdo lokthoktuna engonda ibungo law torch tai si pairu law mabanda yumgi akoibasidane thadoklusi law haina aikhoi ani mabanda thoktuna khoijole khamdo thadoklami babung di imungda adum lehawi tomba budi wari mamit sing haurabani asumna aikhoi na changakpada babung si sofa da famduna leirami hey mama kaidawra jatno ne mungsibo noina mabanda tharaga imungsida ibungo khoi kadagi mi chenbagi mokhol tarisibo haina hairi ainasu adune aina ngasai haidune kamai tawino khangde aikhoi imungsibo handagi sumaina tamnabasi tawburo haina hanglami masida babungna kaideno da tawde ngasi bawda lairi ise asumba amta thengnadri ado laifamdi khara kanba oibane aikhoi inkholse hana nakoi na pukhoi na hinglingai dane airambada nahanwai Manipuri da mafam sida misi thina sikiba mi yawi hai nongthi tongmangbadaga mathi khara fonge so hairami imana noi na pana cha yamna sananingbra adugumba wari do matang sida ai chatkisani he noi khak leijahoni haina hairi masida pabungna chalo da tungdudane mai inarakchani haina phagi tawrami asumna aikhoi ahumsi adum sofa duda famduna makha kari thoklak lagaba haiduna ngaiduna leirami aigi wakhalda asumna sukhalami oh Simran sidi kirani se wari se tabada
ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯄꯥꯝꯗ ꯍꯟꯖꯔꯒꯦꯕꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯋꯥꯔꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯇꯨꯝꯖꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯁꯤꯝꯔꯟꯁꯨ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝ ꯀꯤꯒꯟꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯀꯩꯝꯇ ꯈꯪꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯌꯨꯛꯇꯨꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅꯁꯨ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯏꯃꯨꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯄꯤꯔꯝꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯥꯏ ꯃꯊꯤ ꯈꯔ ꯐꯣꯡꯕꯅꯤ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯁꯦꯜ ꯗꯃꯥ ꯑꯃ ꯂꯧꯔꯒ ꯆꯠꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯈꯨ ꯀꯥꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, "ꯇꯥꯃꯣ, ꯅꯪꯅ ꯄꯣꯠ ꯊꯤꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦ꯫ ꯑꯩꯒꯤ ꯀꯦꯅꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯑꯒ ꯊꯅꯝꯗ꯭ꯔꯁꯨ ꯑꯇꯥꯡꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯍꯩꯗꯣꯛꯑꯝꯃꯤꯁꯦ, ꯁꯂꯥꯛ ꯁꯥꯔꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ, ꯀꯩꯅꯣ ꯁꯤꯝꯔꯟ, ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯅꯪ ꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯁꯥꯎꯕꯝꯁꯦ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ꯫ ꯑꯩ ꯅꯪꯒꯤ ꯑꯀꯦꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯏ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯗꯦ, ꯑꯩꯒꯤ ꯀꯔꯤ ꯄꯣꯠ ꯊꯝꯗꯅ ꯑꯗꯣꯝꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯉꯥꯡꯕꯤ ꯍꯥꯏꯔ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯆꯪꯂꯛꯄ ꯅꯠꯇꯦ, ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯆꯈꯥꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, ꯕꯤꯁꯅꯨ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯩꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯅ ꯆꯥꯏꯈꯥꯏ ꯍꯥꯏꯔꯤꯕꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯣꯏ꯫ ꯃꯇꯝꯁꯤꯗꯗꯤ ꯀꯦꯅꯕ ꯊꯝꯂꯤꯕ ꯃꯌꯥꯝꯗꯨ, ꯕ꯭ꯔꯁ ꯌꯨꯡꯂꯤꯕ ꯀꯧꯇꯥꯁꯤꯡꯒꯗꯨ ꯂꯣꯏꯅ ꯃꯈꯥꯗ ꯇꯥꯕ ꯌꯥꯎ, ꯍꯩꯗꯣꯛꯄ ꯌꯥꯎ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯩꯔꯝꯃꯤꯕ ꯃꯇꯧꯁꯤꯗ ꯑꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯑꯩꯅ, ꯁꯤꯗꯤ ꯑꯩ ꯇꯧꯗꯦꯍꯦ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯂꯧꯔꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛꯅꯤ ꯊꯣꯛꯂꯤꯕꯁꯦ, ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯁꯤꯗꯅꯤ ꯎꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯐꯤꯕꯝꯗ ꯉꯥꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕꯁꯦ꯫ ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, "ꯀꯩꯅꯣ ꯇꯥꯃꯣ, ꯌꯥꯝ ꯊꯨꯅ ꯀꯥꯔꯝꯃꯤꯅ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ, "ꯃꯈꯥꯗ ꯏꯃꯥꯒꯤ ꯔꯦꯗꯤꯑꯣ ꯌꯥꯗꯕ ꯁꯦꯝꯃꯝꯕꯗꯨꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯩꯁꯨ ꯀꯣꯏꯗꯦꯗ, ꯑꯦꯟꯇꯦꯅꯥꯗꯨ ꯈꯛ ꯇꯦꯛꯄꯅꯤꯗ ꯑꯗꯨꯒꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯁꯤꯝꯔꯟ ꯑꯃꯨꯛ, "ꯇꯥꯃꯣ, ꯍꯦꯟꯖꯥꯡꯗꯣ ꯍꯥꯎꯕ꯭ꯔꯣ? ꯑꯩꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯊꯣꯡꯉꯤꯗꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, "ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯤ ꯍꯥꯎꯔꯝꯅꯤ, ꯆꯥꯔꯒ ꯈꯪꯅꯤ, ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯒꯦꯗ" ꯍꯥꯏꯅ ꯍꯥꯏ꯫ ꯁꯤꯝꯔꯟꯅ, "ꯀꯩꯅꯣ, ꯆꯥꯛꯄꯨ ꯀꯌꯥꯔꯛ ꯆꯥꯒꯦ ꯍꯥꯏꯅꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, "ꯀꯩꯅꯣꯍꯦ, ꯑꯩ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯏꯃꯥꯒꯤ ꯔꯦꯗꯤꯑꯣꯗꯨꯁꯨ ꯁꯦꯝ ꯂꯩꯔꯨꯔꯦ, ꯍꯧꯖꯤꯛ ꯆꯥꯔꯨꯗꯣꯏꯅꯤ, ꯆꯥꯛꯔꯨꯛꯅ ꯐꯖꯅ ꯀꯨꯞꯁꯜꯂꯝꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯑꯉꯥꯡꯕꯤꯅ ꯁꯂꯥꯛ ꯁꯥꯔꯝꯅꯤ" ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ, "ꯀꯩꯅꯣ ꯇꯥꯃꯣ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯀꯥꯈꯠꯂꯛꯄꯗꯨꯗ ꯆꯥꯛ ꯆꯥꯍꯧꯔꯤꯗꯨꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯀꯩꯅꯣꯗ ꯅꯨꯄꯤ, ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯆꯞ ꯌꯨꯡꯅ ꯃꯥꯅ ꯎꯈ꯭ꯔꯤꯕꯗꯨ ꯚꯥꯞ ꯅꯠꯇꯦ, ꯑꯩꯁꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯍꯧꯋꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯔꯩ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯔ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯩꯒ ꯈꯪꯖꯕ ꯂꯩꯕꯅꯤꯅ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯁꯣꯏꯗꯅ ꯀꯤꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ, "ꯑꯩꯗꯣ ꯍꯥꯏꯐꯦꯠ ꯏꯁꯤꯡ ꯊꯛꯄ ꯆꯪꯉꯝꯕꯅꯤꯗ, ꯑꯗꯨꯗ ꯅꯪꯅ ꯎꯔꯝꯃꯅꯤ, ꯑꯗꯣ ꯑꯩꯅ ꯆꯪꯉꯤꯗꯨꯗꯤ ꯆꯥꯛ ꯆꯥꯕꯗꯤ ꯅꯠꯇꯦꯍꯦ, ꯏꯁꯤꯡ ꯊꯛꯄꯅꯤ" ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥ ꯕꯤꯅꯥ ꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃ ꯃꯣꯏꯒꯤ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯈꯔ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯏꯁꯩ ꯁ꯭ꯄꯤꯀꯔꯗ ꯀꯟꯅ ꯊꯥꯗꯨꯅ ꯒꯥꯔꯤ ꯆꯥꯝꯃꯤꯉꯩꯗꯨꯗ ꯏꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯣ ꯑꯝꯇ ꯃꯨꯊꯠꯂꯣ, ꯀꯩꯗꯧꯔꯒꯦ? ꯑꯁꯣꯝꯗ ꯅꯟꯗꯣꯝꯆꯥ ꯕꯤꯅꯥ ꯈꯣꯏꯒꯤ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯃꯤ, ꯃꯤꯅ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯦ, ꯑꯃꯨꯛ ꯇꯣꯏꯕ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯨꯊꯠꯂꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕꯗꯨꯗ ꯂꯥꯏꯐꯥꯎꯒ ꯐꯥꯎꯗꯅ ꯌꯥꯝꯅ ꯇꯧꯈꯤ꯫ ꯑꯩꯁꯨ ꯇꯥꯕ ꯍꯩꯇꯕꯒ ꯀꯌꯥꯗꯤ ꯇꯥꯁꯜꯂꯨꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯕꯤꯅꯥꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯀꯔꯤꯅꯣꯈꯔ ꯁꯥꯟꯅꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ, "ꯏꯆꯦ, ꯀꯥꯏꯗꯩꯅꯣ, ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯗ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ರೆ, ꯑꯃꯨꯛꯅ ꯀꯞꯅꯤ, ꯑꯃꯨꯛꯅ ꯅꯣꯛꯀꯅꯤ, ꯑꯗꯣ ꯈ꯭ꯋꯥꯏ ꯐꯕ ꯑꯃꯅꯅꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯤ ꯁꯨꯛꯉꯝ ꯉꯝꯗꯦ, ꯃꯄꯥꯟꯗ ꯀꯥꯏꯍꯧꯖꯕꯒꯤ ꯋꯥꯅꯤ" ꯍꯥꯏꯅ ꯍꯥꯏ꯫ ꯏꯃꯥꯅ ꯑꯃꯨꯛ,
ꯑꯁ ꯕꯤꯅꯥ ꯏꯕꯦꯝꯃ ꯅꯪꯅ ꯇꯝꯃꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟꯁꯦ ꯁꯥ ꯇꯧꯔꯦ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯕ ꯉꯝꯃꯣꯏꯗꯧꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯅꯤꯡꯃꯟꯗꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯏꯃꯨꯡ ꯆꯪꯕ ꯉꯝꯃꯣꯏꯗꯣꯏꯁꯤꯅ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯏꯟꯗꯣꯝꯆꯥꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯅꯦ ꯉꯁꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯇꯝꯅꯕꯗ ꯌꯥꯗꯕꯒꯤꯅꯤꯅꯦ ꯑꯗꯨꯒꯅꯦ ꯉꯁꯤ ꯑꯃꯥꯏꯕꯤꯗꯨꯅꯅꯦ ꯂꯥꯏꯐꯥꯎ ꯐꯥꯎꯔꯝꯕꯗꯅꯦ ꯃꯁꯤ ꯄꯨꯝꯕꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯅꯈꯣꯏ ꯏꯪꯈꯣꯜ ꯆꯥꯒꯣꯟ ꯅꯨꯡꯁꯤꯗꯩꯅꯦꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯅꯅꯦ ꯅꯣꯏꯁꯨ ꯈꯔ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯗ ꯌꯦꯡꯗ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯇꯝꯅꯩ ꯑꯗꯨꯗ ꯂꯥꯏ ꯃꯊꯤ ꯐꯣꯡꯕꯩꯅꯦ ꯀꯩꯝ ꯅꯠꯇꯦ ꯈꯣꯠꯇꯦ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ ꯍꯥꯏꯔꯝꯃꯒ ꯄꯩꯁా ꯃꯌꯥꯝ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯔ ꯇꯝꯅꯔꯤꯅꯦ ꯀꯩꯝ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯍꯥꯏ ꯑꯁꯨꯝꯅ ꯑꯩꯅ ꯏꯃꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯗ ꯇꯝꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯂꯤꯔꯝꯃꯤ ꯏꯃꯨꯡꯁꯤꯗ ꯑꯩꯉꯣꯟꯗꯅ ꯁꯤꯝꯔꯟꯒꯤ ꯁꯛꯂꯣꯟ ꯑꯗꯨꯒ ꯁꯤꯝꯔꯟꯗꯅ ꯑꯩꯒꯤ ꯁꯛꯂꯣꯟꯗ ꯎꯍꯜꯂꯒ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯁꯤꯝꯔꯟꯗꯗꯤ ꯍꯥꯏꯗ꯭ꯔꯕꯅꯤ ꯀꯤꯈ꯭ꯔꯅꯤꯅ ꯑꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯀꯥꯁꯤꯗ ꯁꯤꯝꯔꯟꯒꯤ ꯐꯤꯕꯝ ꯂꯧꯔꯒ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯏꯟꯗꯣꯝꯆꯥꯗꯤ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯊꯕꯥꯛ ꯏꯌꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯒꯣꯄꯥꯜ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯅꯌꯨꯝꯁꯤꯗ ꯂꯩꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯀꯩꯝ ꯈꯟꯖꯟꯗꯕꯤ ꯂꯩꯔꯝꯃꯤꯁꯤꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯩꯁꯨ ꯉꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯑꯒ ꯈꯪꯉꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯇꯦ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯁꯨ ꯑꯩꯁꯨ ꯀꯩꯁꯨ ꯚꯥꯞ ꯑꯣꯏꯁꯜꯂꯨꯗꯦ ꯑꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯏꯟꯗꯣꯝꯆꯥꯗ ꯃꯁꯤꯗ ꯏꯟꯗꯣꯝꯆꯥꯅ ꯏꯄꯥꯝꯗꯅꯦ ꯅꯧꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯝꯇ ꯇꯥꯟꯅꯔꯒ ꯌꯦꯡꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯟꯗꯣꯝꯆꯥꯗ ꯑꯁ ꯄꯩꯁꯥ ꯑꯃꯨꯛ ꯇꯞꯇꯥꯏ ꯂꯧꯕꯤ ꯀꯥꯡꯕꯨꯗꯨꯔꯣ ꯍꯥꯏꯅ ꯈꯪꯗꯕꯒꯤ ꯍꯪꯂꯨꯏ ꯃꯁꯤꯗ ꯏꯟꯗꯣꯝꯆꯥꯅ ꯍꯦ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯒ ꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦ ꯀ꯭ꯂꯥꯁ 8-9ꯗ ꯇꯝꯂꯝꯈꯤꯅꯤ ꯃꯥꯒꯤꯗꯤꯅꯦ ꯍꯩꯔꯨꯛ ꯄꯥꯅ ꯑꯃ ꯀꯠꯂꯁꯨ ꯌꯥꯕꯅꯦ ꯏꯙꯧꯅ ꯁꯥꯗꯣꯡꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯣꯡ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯏ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗ ꯁꯤꯝꯔꯟꯁꯨ ꯈꯪꯍꯟꯗꯕ ꯌꯥꯗꯕꯗꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯇꯧꯕꯒ ꯃꯥꯗꯤ ꯃꯀ꯭ꯂꯥꯞ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯃꯄꯥꯝꯗꯨꯗ ꯏꯟꯗꯣꯝꯆꯥꯅꯦ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯤ ꯌꯥꯝꯕꯒꯤ ꯐꯅ කුꯏꯅꯁꯨ ꯉꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯡꯕꯒꯤ ꯃꯇꯝ ꯑꯣꯏꯗꯅ ꯆꯪꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯑꯉꯥꯡꯗꯨꯅ ꯑꯩꯗꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯑꯩꯕꯨ ꯈꯥꯝꯗꯣꯔꯛꯏ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯂꯩꯔꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯒ ꯏꯟꯗꯣꯝꯆꯥꯒꯗꯤ ꯆꯪꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯅꯨꯡꯗ ꯂꯥꯏꯐꯥꯎ ꯐꯥꯎꯗꯨꯅ ꯀꯩꯅꯣꯗꯤ ꯈꯔ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯁꯦꯡꯅꯗꯤ ꯇꯥꯗ꯭ꯔꯦ ꯏꯃꯥ ꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ ꯌꯥꯝꯅ ꯀꯤꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯩꯅ ꯏꯃꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥꯒꯅꯦ ꯏꯕꯦꯝꯃꯒꯅꯦ ꯅꯈꯣꯏ ꯑꯅꯤꯁꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯅꯁꯥꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯏꯃꯨꯡꯗꯨꯗ ꯇꯝꯅꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯗꯅꯦꯌꯦ ꯏꯅꯔꯤꯁꯦ ꯑꯗꯒꯤ ꯑꯃꯅ ꯅꯈꯣꯏ ꯀꯥꯗ ꯐꯃꯨꯡꯒ ꯃꯥꯌꯣꯛꯅꯅ ꯊꯝꯂꯤꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯂ ꯀꯩꯅꯣ ꯃꯤꯡꯖꯦꯜ ꯄꯥꯟꯕ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯊꯨꯒꯥꯏꯅꯕ ꯇꯧꯁꯤ ꯑꯗꯨꯗ ꯂꯣꯏꯅ ꯏꯪꯈꯣꯜꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯣ ꯆꯣꯡꯊꯣꯛ ꯆꯣꯡꯖꯤꯟ ꯇꯧꯔꯒ ꯁꯥꯟꯅꯔꯒ ꯂꯩꯔꯦꯅ ꯐꯥꯎꯔꯛꯑꯦ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯊꯝꯅꯗꯦ ꯏꯕꯨꯡꯉꯣ ꯊꯝꯒꯅꯨꯅ ꯅꯪꯅ ꯍꯩꯔꯕꯅꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯅꯥ ꯄꯥꯏ ꯌꯥꯗꯦ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯏꯃꯥꯅ ꯃꯊꯪ ꯍꯥꯏꯊꯔꯛꯈꯤ ꯏꯟꯗꯣꯝꯆꯥꯅꯁꯨ ꯏꯃꯥꯅ ꯉꯥꯡꯕꯁꯤꯗ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯊꯝꯅꯗꯦꯗ ꯑꯩꯈꯣꯏꯁꯨ ꯇꯧꯍꯩꯗꯦꯅ ꯊꯝꯃꯛꯇꯦ ꯑꯗꯣ ꯈꯔꯕꯨꯗꯤ ꯂꯩꯕꯅꯦ ꯊꯝꯅꯕ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨꯅꯅꯦ ꯈꯪꯗꯕꯒꯤꯅꯤ ꯌꯥꯍꯧꯔꯛꯄꯗꯒ ꯈꯪꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯀ ꯍꯥꯏꯅꯕꯅꯤ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯁꯨꯝ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯡꯁꯦꯜꯗꯨ ꯐꯛꯇꯣꯛꯂꯝꯃꯤ ꯎꯄꯨꯗꯨꯕꯨꯗꯤ ꯄꯨꯂꯞ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒ ꯁꯤꯝꯔꯟꯒ ꯆꯠꯇꯨꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯏꯁꯥ ꯁꯦꯡꯗꯣꯛꯂꯝꯃꯤ
ꯑꯗꯨꯒ ꯂꯥꯏꯃꯤꯠ ꯎꯕ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯅꯈꯣꯏꯒꯤꯁꯦ ꯏꯃꯨꯡ ꯃꯤ ꯍꯦꯟꯒꯠꯇꯧꯔꯕꯅꯤꯀꯣ, ꯀꯨꯏꯔꯔꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯊꯣꯛꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯅꯧꯄꯨꯔꯛꯑꯗꯤ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯧꯅꯤ, ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯤ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯎꯔꯕ ꯃꯇꯨꯡ ꯊꯥ 1.5 ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯃꯔꯟꯁꯤ ꯃꯁꯥ ꯂꯨꯝꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯈꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯍꯦꯟꯒꯠꯇꯧꯔꯦ ꯍꯥꯏꯕꯗꯣ ꯅꯥꯀꯣꯡꯁꯤꯗ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯉꯟꯅ ꯍꯦꯛ ꯌꯦꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯕ ꯉꯝꯖꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯝꯅꯔꯝꯕꯁꯤꯡꯗꯨꯁꯨ ꯐꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯃꯤꯡꯁꯦꯜ ꯊꯝꯂꯨꯕꯗꯒꯤ ꯉꯥꯛꯇꯅꯦꯗꯤ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯂꯥꯏꯐꯝ ꯀꯟꯗꯨꯅ ꯂꯩꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯈꯪꯗꯗꯅ ꯃꯤꯡꯁꯦꯜ ꯊꯝꯂꯨꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯐꯠꯇꯦ ꯈꯪꯕ ꯊꯕꯛꯁꯤꯗꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫